ꯑꯍꯥꯟꯕꯃꯛꯇꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯗꯦꯝ ꯁꯦꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ 138 ꯁꯨꯕ ꯇꯥꯡꯀꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯇꯥꯍꯟꯖꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯕꯨ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯡꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ episode ꯀꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯀꯌꯥ ꯃꯔꯨꯝ ꯄꯨꯔꯛꯇꯨꯅ ꯇꯥꯍꯟꯖꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯃꯨꯡ ꯑꯃꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯅꯦꯍꯥ꯫ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯖꯕꯤ, ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ, ꯃꯇꯝꯒꯤ ꯏꯔꯥꯡ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃꯈꯛ꯫ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯐꯕ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯗꯨꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯂꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯅꯦꯍꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯦꯍꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯀꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯌꯦꯠꯂꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏꯒ ꯊꯃꯣꯏꯒ ꯌꯥꯅꯕ, ꯊꯃꯣꯏꯅ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕ, ꯑꯃꯅ ꯑꯃꯕꯨ ꯌꯥꯅꯕ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯙꯔꯃ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯐꯝ ꯃꯇꯝ ꯂꯩ꯫ ꯊꯃꯣꯏꯒ ꯊꯃꯣꯏꯒ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯑꯗꯨꯃꯛ ꯊꯃꯣꯏꯒ ꯊꯃꯣꯏꯒ ꯌꯥꯅꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ, ꯑꯩꯅ ꯐꯅ ꯄꯥꯝꯂꯕꯁꯨ, ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ, ꯁꯛ ꯐꯖꯕ, ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯦ꯫ ꯅꯦꯍꯥ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯅꯦꯍꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯍꯥ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯐꯠꯇ꯭ꯔꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯈꯠꯆꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯦꯍꯥꯅꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯅꯦꯍꯥꯅ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯏꯟꯇꯔꯟ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯁꯤꯕꯥꯅꯤꯅ ꯍꯥꯏꯈꯤ, ꯅꯦꯍꯥ ꯅꯪꯗꯤ ꯂꯣꯏꯅ ꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯏꯗꯦꯗ ꯀꯩꯁꯨ, ꯑꯩ ꯏꯁꯥꯁꯦ ꯇꯦꯟꯁꯟꯅꯅꯦ ꯏꯐꯝ ꯑꯝꯇ ꯈꯪꯗꯦ꯫ ꯑꯣ ꯈꯪꯖꯔꯤ ꯈꯪꯖꯔꯤ ꯏꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯅꯦ ꯀꯣꯂꯦꯖꯁꯤꯗ ꯑꯗꯨꯝ ꯇꯣꯞ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯩꯗꯤ ꯏꯔꯝꯗꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯀꯥꯟꯗꯅ ꯅꯪꯅ ꯑꯗꯨꯝ ꯇꯣꯞ ꯇꯥꯕ꯫ ꯈꯪꯖꯔꯤ, ꯅꯆꯤꯟꯗꯨ ꯊꯤꯗ꯭ꯔꯁꯨ ꯂꯣꯏꯅ ꯐꯖꯅ ꯏꯔꯝꯃꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯤꯕꯥꯅꯤ, ꯑꯩ ꯏꯕꯨꯗꯤ ꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯏꯔꯝꯂꯤꯕꯗꯣ ꯑꯩꯅ ꯈꯔꯗꯤ ꯑꯗꯨꯝ ꯑꯄꯦꯟꯕ ꯋꯥꯠꯂꯦ꯫ ꯅꯪꯅꯏꯔꯝꯗꯦ ꯍꯥꯏꯗꯣ ꯅꯪꯅ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄꯗ ꯃꯀꯣꯛ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯕꯗꯨ ꯌꯥꯔꯦꯕ ꯁꯤꯕꯥꯅꯤ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯄꯥꯝꯃꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯝꯂꯤꯕꯁꯦ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯤꯕꯥꯅꯤ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝꯃꯦ꯫ ꯑꯩ ꯃꯥꯡꯗ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯁꯤꯕꯥꯅꯤ ꯑꯃꯗꯤ ꯅꯦꯍꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯂꯦꯖꯇꯒꯤ ꯂꯥꯛꯈꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯁꯨꯀꯦꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯠꯇꯅ ꯅꯦꯍꯥꯗ ꯑꯄꯟꯕ ꯄꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯁꯤꯜꯂꯒ ꯍꯥꯏꯈꯤ, ꯁꯨꯀꯦꯁ, ꯅꯪꯗꯤ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯅ ꯆꯥꯒ ꯊꯛꯇꯅ ꯂꯩ꯫ ꯑꯁꯣꯝꯗ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯔꯤꯝ ꯈꯪꯗꯦ? ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯂꯛꯍꯧꯔꯦ, ꯂꯝꯕꯤꯗ ꯂꯥꯛꯍꯧꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯕꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯍꯧꯔꯕꯅꯤ꯫ ꯑꯣ ꯌꯥꯝꯅ ꯐꯔꯦ꯫ ꯅꯦꯍꯥꯗꯤ ꯑꯩꯒꯤꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛ ꯃꯍꯥꯛ ꯁꯥꯕꯤꯔꯛꯄꯅꯤ꯫ ꯀꯅꯥꯃꯠꯇꯅꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯁꯤꯃꯗꯤ ꯈꯪꯉꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯣꯏ ꯍꯤꯔꯣ, ꯄꯥꯎꯗꯣ ꯑꯩꯅ ꯇꯝꯕꯅꯤ, ꯑꯩꯒ ꯆꯠꯁꯤ ꯍꯥꯏꯌꯨꯗꯅ ꯀꯩꯅꯣ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯩꯍꯧꯔꯣ, ꯀꯣꯟꯅ ꯌꯥꯎꯔꯣ꯫ ꯄꯥꯎꯗꯤ ꯑꯩꯅ ꯇꯝꯃꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯩꯕꯨꯗꯤ ꯍꯨꯟꯇꯣꯛꯑꯝꯃꯤꯅꯤ꯫ ꯁꯤꯅꯤꯅꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯉꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯃꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯁꯤꯅꯤꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯊꯪꯒꯤ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯁꯤꯕꯥꯅꯤ ꯑꯃꯗꯤ ꯅꯦꯍꯥ ꯂꯥꯛꯈꯤ꯫ ꯅꯦꯍꯥ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯦꯟ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨꯗꯤ ꯌꯥꯝꯅ ꯇꯠꯇꯅ ꯀꯣꯂꯦꯖꯀꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯑꯄꯟꯕ ꯄꯤꯕ ꯁꯨꯀꯦꯁꯀꯤ ꯁꯥꯃꯦꯟ ꯑꯃꯈꯛ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅꯤꯅ ꯍꯥꯏꯈꯤ,
ꯀꯩꯗꯧꯔꯒꯦ ꯅꯦꯍꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯁꯤꯕꯥꯅꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯅꯨꯄꯥ ꯍꯥꯏꯕꯣ ꯑꯁ ꯈꯪꯗꯦꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯑꯄꯟꯕ ꯄꯤꯕꯗꯣ ꯁꯤꯗ ꯀꯅꯥꯝ ꯂꯩꯇꯦ ꯀꯩꯅꯣ ꯁꯤꯗꯤ ꯂꯝꯕꯤꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩ ꯋꯥꯈꯟꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯃꯥ ꯂꯩꯕ ꯃꯥꯜꯂꯦ ꯑꯁ ꯂꯥꯛꯑꯣꯗ ꯆꯠꯁꯤꯜꯂꯛꯑꯣ ꯀꯔꯤꯝꯇ ꯀꯤꯔꯨꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯨꯀꯦꯁ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯃ ꯊꯧꯔꯛꯇꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ ꯑꯃꯗꯤ ꯃꯆꯤꯟꯗ ꯑꯗꯨꯔ ꯀꯨꯂꯥꯞ ꯑꯉꯥꯡꯕ ꯑꯃ ꯆꯤꯛꯇꯨꯅ ꯅꯦꯍꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯅ ꯈꯣꯏꯗꯥꯖꯕꯁꯨ ꯅꯪꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯅꯪ ꯈꯛꯇꯅꯤ ꯁꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯉꯥꯡꯕ ꯔꯣꯁꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯨꯅ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯇꯕꯥ ꯇꯕꯥꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯅꯪꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯁꯦ ꯂꯝꯕꯤꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯀꯦꯁ ꯑꯃꯈꯛꯇꯪ ꯄꯥꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯔꯠꯇ ꯅꯨꯡꯇꯤꯒꯤ ꯎꯅꯔꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯇꯧꯔꯕꯅꯤꯅ ꯀꯦꯁ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤꯗꯃꯛ ꯅꯪꯒ ꯑꯩꯒ ꯀꯣꯔꯠꯇ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯅꯤ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯎꯕ ꯐꯪꯂꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯇꯧꯒꯅꯨ ꯑꯣ ꯁꯥꯎꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯛꯇ ꯄꯛꯁꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯀꯦꯁ ꯍꯥꯏꯔꯤꯕꯁꯤꯅ ꯑꯄꯟꯕ ꯄꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯀꯦꯁꯇ ꯍꯥꯏꯈꯤ ꯁꯨꯀꯦꯁ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯊꯕꯛꯅꯤ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅ ꯑꯣꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯔꯕꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯁꯤꯕꯥꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯅꯪ ꯑꯄꯟꯕ ꯄꯤꯔꯛꯀꯅꯨ ꯁꯨꯀꯦꯁ ꯃꯁꯦ ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯂꯝꯕꯤ ꯊꯥꯗꯣꯛ ꯌꯥꯝ ꯊꯨꯅ ꯂꯝꯕꯤ ꯊꯥꯗꯣꯛ ꯑꯩꯈꯣꯏ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯠꯇ ꯑꯉꯥꯡꯕ ꯑꯇꯔ ꯒꯨꯂꯥꯞ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯀꯦꯁꯅ ꯍꯥꯏꯈꯤ ꯑꯣꯏ ꯅꯪꯅ ꯃꯩꯔꯤ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯃꯩꯔꯥꯟꯕꯤ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯅꯦꯍꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯁꯨꯝꯅ ꯅꯦꯍꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯨꯀꯦꯁꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯈꯣꯏꯗꯧ ꯊꯤꯠꯈꯤꯔꯝꯃꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯂꯥꯛꯈꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯍꯥꯛ ꯐꯝꯊꯈꯤ ꯑꯃꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯆꯪꯁꯤꯜꯂꯒ ꯅꯦꯍꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯅꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯉ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯁꯦ ꯏꯃꯥꯗ ꯇꯝꯃꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯕ ꯃꯥꯜꯂꯦ ꯑꯩ ꯑꯏꯪꯕ ꯏꯁꯤꯡ ꯄꯨꯔꯛꯀꯦꯀꯣ ꯁꯦ ꯏꯁꯤꯡ ꯑꯏꯪꯕꯗꯨ ꯊꯛꯒꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯁꯦ ꯏꯁꯤꯡꯁꯤ ꯈꯤꯇꯪ ꯊꯛꯑꯣꯕ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯀꯥꯗ ꯆꯪꯂꯒ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯏꯃꯥ ꯅꯦꯍꯥ ꯀꯔꯤ ꯇꯧꯔꯒꯦ ꯅꯪ ꯀꯔꯤ ꯇꯧꯔꯒꯦꯕ ꯏꯃꯥꯗ ꯍꯥꯏꯔꯝꯃꯣ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯦꯍꯥ ꯇꯁꯦꯡꯅꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯁꯨꯀꯦꯁꯅ ꯃꯉꯣꯟꯗ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ ꯅꯦꯍꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯄ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯟꯅ ꯅꯦꯍꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯄꯥꯅꯨꯄꯥ ꯄꯤꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯄꯨꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯍꯥꯏꯔꯛꯈꯤ ꯅꯦꯍꯥ ꯑꯩꯅ ꯅꯤꯡꯂꯤꯕ ꯃꯪꯂꯥꯟꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯊꯨꯡꯒꯟꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡ ꯇꯧꯕ ꯇꯥꯔꯒꯗꯤ
ꯅꯪꯅ ꯈꯪꯉꯤꯗꯣꯉꯥꯏ ꯑꯩ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯥꯕꯗ ꯉꯥꯏꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒꯁꯨ ꯍꯥꯏꯕꯤꯌꯨ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨꯕꯨ ꯃꯃꯥ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯤꯡ ꯑꯁꯦ ꯋꯥꯡꯅ ꯊꯥꯡꯒꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯦꯍꯥ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯔꯤꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯅꯦꯍꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯏ ꯊꯤꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤꯗꯅ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯦꯍꯥꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯍꯟꯒꯦ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯦꯍꯥ ꯎꯪꯗꯨꯅ ꯆꯥꯛ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯗ ꯃꯍꯥꯛ ꯆꯪꯂꯛꯈꯤ ꯂꯥꯏꯔꯤꯛ ꯄꯥꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯤꯡꯁꯤꯡꯂꯛꯈꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠ ꯃꯥꯏꯊꯤꯍꯟꯒꯦ ꯍꯥꯏꯕꯁꯤ ꯅꯦꯍꯥꯒꯤ ꯈꯨꯠꯇ ꯂꯩ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯈꯟꯕ ꯑꯃ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯈꯤ ꯑꯩꯅ ꯏꯍꯩ ꯇꯝꯕꯁꯤꯗ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯌꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄꯁꯤꯗ ꯑꯩꯅ ꯍꯥꯏꯔꯨꯔꯕꯁꯨ ꯃꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯍꯥꯏꯔꯒꯅꯤ ꯇꯝꯂꯕꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯇꯝꯒꯅꯤ ꯑꯩ ꯕꯕꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯏ ꯑꯁꯨꯝꯅ ꯅꯦꯍꯥ ꯌꯥꯝꯅ ꯋꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗ ꯅꯦꯍꯥꯅ ꯃꯀꯣꯛ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯅꯦꯍꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯁꯤꯕꯥꯅꯤꯒ ꯀꯣꯂꯦꯖꯇꯒꯤ ꯃꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯈꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯏꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯃꯀꯣꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯀꯔꯤ ꯊꯣꯛꯑꯦ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯥꯇ꯭ꯔꯤꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯉꯁꯤ ꯎꯠꯂꯦꯗꯅ ꯁꯤꯕꯥꯅꯤ ꯑꯩꯗꯤ ꯃꯁꯤ ꯑꯩꯒꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕꯅꯤ ꯈꯪꯗꯦ ꯑꯩꯅ ꯍꯣꯠꯅꯈꯤꯕ ꯈꯔꯗꯣ ꯑꯗꯨꯒꯤ ꯃꯥꯏ ꯆꯥꯟꯅꯔꯨꯕꯒꯤꯅꯤ ꯈꯪꯖꯔꯦ ꯀꯔꯤꯝꯇ ꯏꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯟꯗꯛꯁꯨ ꯅꯪꯅ ꯃꯀꯣꯛ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨ ꯂꯥꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯨꯀꯦꯁ ꯃꯈꯨꯠꯇ ꯑꯗꯔ ꯒꯨꯂꯥꯞ ꯑꯉꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯁꯨꯀꯦꯁꯀꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯅꯦꯍꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯤꯡꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ ꯑꯁꯨꯝꯅ ꯁꯨꯀꯦꯁꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨ ꯅꯦꯍꯥꯗ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯦꯍꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛ ꯌꯥꯝ ꯍꯩꯅꯗꯦ ꯍꯣꯏ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯒ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯕꯤ ꯅꯍꯥꯛꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯦꯝ ꯑꯥꯏ ꯔꯥꯏꯠ ꯑꯩꯅ ꯇꯥꯔꯤꯕꯁꯤꯒ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯐꯣꯡꯗꯣꯛꯀꯗꯣꯏꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯅꯉꯣꯟꯗ ꯉꯥꯎꯖꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯗꯨꯕꯨ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯒꯅꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯅ ꯀꯅꯥꯅ ꯐꯣꯡꯗꯣꯛꯀꯗꯣꯏꯅꯣ ꯁꯦ ꯄ꯭ꯂꯤꯖ ꯅꯦꯍꯥ ꯑꯩꯅ ꯄꯤꯔꯤꯕ ꯂꯩꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯗꯤ ꯄꯦꯟꯖꯈꯤ ꯁꯣ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯂꯥꯡꯇꯛꯅꯔꯤꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯊꯦꯝꯖꯤꯟꯕꯤꯌꯨ ꯁꯨꯀꯦꯁ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯍꯟꯗꯣꯛ ꯑꯩꯈꯣꯏ ꯆꯠꯀꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯦꯍꯥ ꯑꯃꯗꯤ ꯁꯤꯕꯥꯅꯤ ꯂꯥꯛꯈꯤꯔ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯦꯍꯥ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯂꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯎꯪꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯍꯟꯅ ꯇꯥꯊꯣꯛꯇꯨꯅ ꯂꯩꯔꯝ ꯃꯇꯝ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯆꯪꯉꯛꯈꯤ ꯅꯦꯍꯥ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯍꯟꯅ ꯇꯥꯔꯤꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯀꯥꯗ ꯆꯪꯉꯒ ꯑꯩ ꯄꯣꯊꯥꯔꯨꯒꯦ ꯅꯦꯍꯥ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯑꯩ ꯅꯪꯒꯤ ꯏꯃꯥꯅꯦ ꯅꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯒꯦꯕ ꯏꯃꯥ ꯑꯩ ꯋꯥꯐꯝꯁꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯃꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯝꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯆꯠꯂꯤꯕꯁꯦ
ꯂꯝꯕꯤꯗ ꯁꯨꯀꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯐꯈꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯁꯤꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯑꯃꯁꯨ ꯄꯤꯔꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯇꯥꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝꯃꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯌꯨ ꯏꯃꯥ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯕꯕꯥ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯏꯃꯥ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯦꯍꯥꯅ ꯀꯞꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦ ꯏꯃꯥ ꯍꯥꯏꯒꯦ ꯇꯧ ꯅꯪꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯆꯠꯂꯤꯕꯁꯤꯡꯗꯣ ꯃꯇꯝꯁꯦ ꯂꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯤ ꯅꯨꯡꯊꯤꯟ ꯆꯠꯂꯤꯁꯦ ꯃꯁꯤ ꯑꯌꯨꯛꯇ ꯑꯣꯟꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯌꯨꯛꯇꯣ ꯑꯩ ꯊꯤꯜꯂꯁꯨ ꯊꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯇ ꯅꯄꯥꯅ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗ ꯀꯣꯆꯤꯡ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯄꯥꯒ ꯄꯨꯟꯅ ꯆꯠꯂꯕꯁꯨ ꯌꯥꯏꯗꯅ ꯑꯗꯣ ꯅꯪꯒꯤ ꯕꯕꯥꯗ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯏꯃꯥ ꯁꯤꯟꯒꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯅꯦꯍꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥ ꯃꯍꯥꯛꯀꯤ ꯀꯣꯆꯤꯡꯒꯤ ꯃꯇꯝ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯣꯂꯦꯖꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯍꯥꯟꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯌꯨꯛꯇ ꯅꯦꯍꯥ ꯀꯣꯆꯤꯡ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯀꯗꯥꯏꯗꯅꯣ ꯃꯥ ꯆꯠꯇꯣꯏꯁꯦ ꯕꯕꯥ ꯑꯩ ꯀꯣꯆꯤꯡ ꯆꯠꯀꯗꯕ ꯀꯩꯗꯧꯔꯕ ꯅꯨꯡꯊꯤꯜꯗ ꯀꯣꯆꯤꯡ ꯇꯧꯕꯗ ꯑꯌꯨꯛꯇ ꯑꯣꯟꯊꯣꯏꯗꯦ ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯡꯊꯤꯜꯗ ꯇꯧꯕꯗꯨꯅ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯁꯤꯅ ꯀꯣꯝꯃꯦꯅ ꯇꯧꯕꯅꯤ ꯃꯃꯥ ꯅꯣꯏ ꯅꯃꯥ ꯃꯆꯥ ꯇꯥꯟꯅꯔꯒ ꯀꯔꯤ प्लान तौरीगे करीगिनो नचानुपीसिना नुंगथिल कोचिंग तममगा अयुक तमे हाइसे करीगिनो मोय बाबा कैसु लेते अयुक तमबदुना मंगोंदा कोमेना तमजबनी अदुबु करी काइबा लेबगे यामना फरे मोय बाबा ना हुदोपिरबनिना कोचिंग चपसे मपाना ऑफिस काबदुदा माक्सु खरे याहनबियो ए यारो आइगी थबक याम जामी अइंगोंदने अयत पपिरकन अदुगा सिमदि खंग नखोय नमाम साना अइंगोंदा करिगुम मम लोटलगा थबक तोरम तारगदि मदु अइना कोना खंगलगलबदि अफबो ओइरो कइदोबगि लोटोइनो नुंगथेला तंबदु अयुक तो ओंथोक चरगेना माना हाइबदगी अइना हाइनरुबनि तानो नोइ नमाम सा तानो अदुगने अफबा ngakto ओरदि फै कोना फतब थोलरदि अइबो वरगुन असुमना मचानो पिपुदना मपा चटखिरम अमदी कॉलेज हलकप मतमदा महांगना चलिबा लंबी अदु ओंथोकलगा चटले हाइबा वाफम असि सुकेस हारिबा मियोय असिना खंखिरम अमदी महाक मतम अदुदा यामना सौखी करी महांगना लाकपा लंबीदुदा अइगी अपम नुक्सी मंगोंदा फोंथोकपदा महांगना यानिंगदुना कॉलेजदगी युमदा हनमदा अतोपा लंबीदा चलबा अइ सुकेस नंगना मदुगी प्लान होंतोकलबसु मधु पुनमक अइनी इराइलाइन खंगनि अदुगा नंगना बचलिबा लंबीदो अइ ngasi muk soidana chatgani asumna numit nini humnidi neha amadi sibani na lambi hongdoktuna chalabasu lambi adu sukesna khangki amadi numit nini humni neha na yamna nongaina chatchaba dugi lambi adugi mayaida sukes leptuna leram neha aina mafam asda leramasi nangakpra अइगी इमानब मैम ले नहांगना लंबी होंदोक्तुना चले हेबसी इमानबने इंगोंदा पिरबन अदुगो मसिमदि खंग नंगना लंबी फनेम होंदोक्तुना चलबसु अइगी खुत्तगिदि नंग नांथोकपा ngam मरमदि नाहक्ति अइगी दमक इशोरना सेमलकपन अदुगा अइना नंगबु नुंसिबसि नतना माले मसिदा लेबा मियोय कनामता अइना नुंसिदि सुपनतंगी नंग खक्तनि अदु अइगी नुक्सीबजे अमुक्तंग याबियो से नंगी नचिंदना अइबु नुक्सी हाइदुना अमुक्तंग फोंदो सुकेस मसे लंबीनी असुक यामना नोंगोंदा हाइनबो वारिसि करिगिनो नंगी नचन चे लेत्रो मछि पुनमक्से नंगी मुंगदो थोबदि नंग कै तौगनी नेहा मछि फावबा इना नोंगोंदा करि अपन मपि खरगे सुमना तंगेगी थमोइना नोंगोंदा नुक्सी हाइबा कक्तनी नंगने याबिदबन अदुगो मसिमदि खंग नंगसे अइगी नंगसे अइगी
ꯃꯇꯝ ꯑꯗꯨꯗ ꯅꯦꯍꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯕꯥꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯀꯦꯁꯇ ꯍꯥꯏꯔꯛꯈꯤ, ꯁꯨꯀꯦꯁ, ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯅꯪꯒꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯅꯪꯒꯤ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯕꯁꯨ ꯑꯄꯦꯟꯕ ꯄꯣꯛꯏ, ꯌꯥꯝꯅ ꯊꯨꯅ ꯂꯝꯕꯤꯁꯤꯗꯒꯤ ꯍꯟꯗꯣꯛ꯫ ꯑꯁꯨꯝꯅ ꯁꯤꯕꯥꯅꯤꯅ ꯅꯦꯍꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯀꯦꯁ ꯃꯐꯝ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯁꯦꯡꯅꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯦꯍꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯇꯁꯦꯡꯅꯃꯛꯇꯤ ꯃꯄꯥ ꯈꯪꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯍꯩ ꯇꯝꯕ ꯇꯣꯛꯍꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯟꯕ ꯋꯥꯈꯜ, ꯑꯗꯨꯒ ꯅꯦꯍꯥꯅꯁꯨ ꯈꯜꯂꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯁꯤ ꯇꯣꯛꯎ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯕꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯄꯥꯕꯨ ꯈꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯀꯦꯁꯀꯤ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯅꯦꯍꯥꯒꯤ ꯌꯨꯝꯗ ꯁꯨꯀꯦꯁ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯅꯦꯍꯥꯒꯤ ꯃꯃꯥꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯅꯣꯏꯕꯣ? ꯀꯔꯤ ꯍꯥꯏꯒꯦ? ꯃꯝꯃꯤꯖꯤ, ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛ ꯂꯩꯖꯕ ꯅꯍꯥꯁꯤꯡ ꯉꯥꯛꯇꯅꯤ, ꯁꯦꯜ ꯈꯔ ꯈꯥꯏꯕꯒꯤ ꯂꯥꯛꯄꯅꯤ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯅꯤꯀꯣ, ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯅꯠꯇꯦ꯫ ꯂꯝꯗꯝ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯔꯛ ꯈꯔ ꯇꯧꯒꯗꯕ, ꯑꯗꯣ ꯌꯨꯝꯗ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯕ ꯆꯪꯉꯛꯄꯅꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ, ꯃꯄꯥꯁꯨ ꯆꯠꯊꯣꯛꯈꯤ, ꯑꯗꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯤꯔꯒꯦ꯫ ꯃꯝꯃꯤꯖꯤ, ꯄꯩꯁꯥ ꯍꯧꯖꯤꯛ ꯄꯤꯗꯕ ꯌꯥꯔꯣꯏ, ꯑꯔꯩꯕ ꯈꯔ ꯑꯣꯏꯔꯕꯁꯨ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯦꯍꯥꯒꯤ ꯃꯃꯥ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ, ꯑꯃꯗꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯃꯤ ꯑꯗꯨ ꯅꯦꯍꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯄꯤꯕ ꯁꯨꯀꯦꯁꯅꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ, ꯑꯃꯗꯤ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯈꯤ, ꯏꯃꯥ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯄꯗ ꯑꯃꯗꯤ ꯍꯜꯂꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯔꯥꯁꯃꯦꯟ ꯄꯤꯔꯤꯕ ꯅꯨꯄꯥꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅꯤ꯫ ꯀꯔꯤ? ꯑꯁꯤ ꯅꯨꯄꯥꯁꯤꯅꯦꯕ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯄꯥꯁꯨ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯩ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯑꯗꯨ ꯄꯔꯞ ꯊꯣꯔꯛꯈꯤ, ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ, ꯃꯝꯃꯤꯖꯤ, ꯀꯔꯤꯒꯤꯅꯣ? ꯊꯣꯡ ꯂꯣꯟꯒꯦ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯄꯩꯁꯥ ꯍꯥꯞꯄꯤꯔꯔꯣꯏꯁꯤꯔꯣ? ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯁꯦꯟ ꯄꯥꯡꯅꯤꯡꯗ꯭ꯔꯒꯗꯤ ꯐꯔꯦꯅꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯗꯥꯏꯔꯦꯛ ꯆꯪꯕ ꯇꯥꯔꯦꯅꯦ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯩ ꯄꯩꯁꯥꯗꯣ ꯑꯩ ꯊꯤꯔꯨꯕꯅꯤ, ꯊꯝꯐꯝ ꯈꯪꯗꯗꯅ ꯇꯧꯕꯅꯤ, ꯑꯗꯨ ꯑꯩ ꯑꯃꯨꯛꯇꯒ ꯌꯦꯡꯒꯦ, ꯄ꯭ꯂꯤꯖ, ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯀꯅꯨ, ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯅ ꯃꯉꯣꯟꯗ ꯌꯥꯎꯕ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯔꯛꯈꯤ, ꯑꯃꯗꯤ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯁꯦꯜ ꯑꯗꯨ ꯁꯨꯀꯦꯁꯇ ꯄꯤꯈꯤꯔꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯨ ꯂꯧꯕ ꯃꯇꯨꯡꯗ ꯔꯤꯁꯤꯞ ꯑꯃ ꯀꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯦꯍꯥꯒꯤ ꯃꯃꯥꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯝꯃꯤꯖꯤ, ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯤ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯨ, ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯁꯤ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯠꯅꯤ, ꯑꯩꯕꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯁꯨ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯕꯣꯁ, ꯑꯩꯈꯣꯏ ꯕꯣꯁꯄꯨꯗꯤ ꯀꯅꯥꯅ ꯄꯥꯝꯃꯣꯏꯗꯒꯦ? ꯐꯔꯦ, ꯆꯠꯁꯤꯜꯂꯣ꯫ ꯑꯗꯣ ꯃꯣꯏ ꯈꯔꯗꯤ ꯀꯤꯈ꯭ꯔꯦ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯁꯥꯅ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯖꯔꯣꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯕꯣꯁꯇ ꯑꯗꯨꯝ ꯄꯤꯔꯛꯄꯁꯨ ꯌꯥꯏꯗ꯫ ꯔꯥꯖꯨ, ꯅꯪꯒꯤ ꯋꯥꯁꯤꯃ ꯅꯦꯍꯥꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯝꯇꯅ ꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ꯫ ꯅꯦꯍꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯃꯁꯤ ꯅꯈꯣꯏꯁꯨ ꯀꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯦꯍꯥꯒꯤ ꯃꯃꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯗꯦ, ꯑꯃꯗꯤ ꯅꯦꯍꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯗ ꯇꯝꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯅꯦꯍꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯑꯄꯣꯛꯄ ꯃꯄꯥꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯃꯥ ꯃꯆꯥꯅ ꯑꯀꯤꯕ ꯋꯥꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯦꯍꯥꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯅꯦꯍꯥ ꯂꯚ ꯁꯨꯀꯦꯁ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯂꯔ ꯇꯩꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯛꯂꯥꯡꯗ ꯇꯩꯔꯤꯕꯁꯤꯡ ꯑꯗꯨ ꯅꯦꯍꯥ ꯑꯃꯗꯤ ꯁꯤꯕꯥꯅꯤꯅ ꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯗꯨ ꯎꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯎ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯊꯥꯔꯝꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯦꯍꯥꯒꯤ ꯃꯄꯥꯅ ꯎꯈꯤꯔꯝꯃꯤ, ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫
ꯃꯈꯣꯏꯅ ꯗꯤꯋꯥꯂꯤꯒꯤ ꯔꯪ ꯇꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯥꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯅꯦꯍꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯗꯧꯔꯤ ꯑꯁꯨꯝꯅ ꯁꯨꯀꯦꯁꯅ ꯃꯍꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯒꯤ ꯅꯦꯍꯥ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯄꯥ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯄꯟꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯀꯤꯗꯨꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯆꯠꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯣꯂꯦꯖ ꯆꯠꯈꯤꯗꯕ ꯑꯁꯤꯗ ꯁꯨꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯔꯝꯗꯤ ꯅꯦꯍꯥꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯁꯨꯀꯦꯁ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯩꯈꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯅꯦꯍꯥꯗꯤ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯗ ꯀꯤꯔ ꯃꯥꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯣꯁ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯃꯥ ꯀꯣꯂꯦꯖ ꯀꯥꯔꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯔꯥꯖꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯣꯂꯦꯖ ꯀꯥꯔꯛꯀꯅꯤ ꯃꯍꯥꯛꯅ ꯂꯣꯜꯂꯕꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯣꯠꯀꯅꯤ ꯕꯣꯁ ꯑꯗꯩꯗ ꯁꯤꯕꯥꯅꯤ ꯂꯥꯛꯑꯦ ꯑꯗꯣ ꯅꯦꯍꯥꯗꯤ ꯌꯥꯎꯗꯦ ꯁꯤꯕꯥꯅꯤꯁꯦ ꯀꯧꯁꯜꯂ ꯍꯪꯁꯤꯔꯥ ꯉꯥꯏꯈꯣ ꯑꯩ ꯍꯪꯒꯦ ꯑꯁꯨꯝꯅ ꯁꯤꯕꯥꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯐꯥꯎꯔꯛꯈꯤ ꯑꯃꯗꯤ ꯁꯨꯀꯦꯁ ꯅꯥꯏꯛꯈꯤ ꯁꯤꯕꯥꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯅꯦꯍꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯨꯀꯦꯁ ꯅꯪꯅ ꯑꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯑꯣꯡ ꯃꯇꯧ ꯑꯗꯨꯗꯨꯕꯨ ꯀꯅꯥꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯀꯗꯧꯔꯤꯒꯦ ꯀꯌꯥꯔ ꯍꯟꯅ ꯅꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯅꯪꯁꯤ ꯅꯃꯥꯏ ꯄꯥꯟꯗꯦꯅꯤ ꯏꯀꯥꯏꯒꯗꯕ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏꯔꯣꯏꯗꯕ ꯃꯤꯅ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯁꯤꯕꯥꯅꯤ ꯅꯪꯒꯤ ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡꯉꯨ ꯁꯨꯀꯦꯁ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗꯅꯦ ꯈꯨꯠꯁꯤꯅ ꯑꯣꯟꯗꯅ ꯊꯥꯔꯕꯁꯨ ꯄꯦꯟꯒꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯗꯨꯒꯤ ꯄꯥꯞ ꯃꯗꯨꯒꯤ ꯃꯍꯩ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯟꯗꯣꯛ ꯑꯩꯒꯤ ꯂꯝꯕꯤ ꯍꯟꯗꯣꯛ ꯑꯁꯨꯝꯅ ꯁꯤꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯃꯗꯤ ꯔꯥꯖꯨꯅ ꯍꯥꯏꯈꯤ ꯕꯣꯁ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯥꯞꯍꯜꯂꯤ ꯃꯁꯤ ꯁꯥꯎꯔꯛꯇꯅꯀꯣ ꯔꯥꯖꯨ ꯅꯦꯍꯥ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯈꯤꯁꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯉꯛ ꯌꯥꯝ ꯍꯩꯒꯠꯂꯦ ꯃꯥꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯑꯁꯨꯝꯅ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯀꯦꯁꯀꯤ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜ ꯂꯥꯛꯈꯤ ꯑꯃꯗꯤ ꯕꯣꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯑꯁ ꯑꯩ ꯁꯣꯔ ꯍꯣꯟꯕꯁꯤ ꯋꯥꯔꯦ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯄꯔꯞ ꯇꯝꯒꯦꯅ ꯂꯥꯛꯄꯅꯦ ꯑꯩ ꯔꯥꯍꯨꯜ ꯀꯔꯤ ꯄꯥꯎꯅꯣ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤꯉꯩꯁꯤꯗꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯑꯁ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯦ ꯁꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯄ ꯅꯦꯍꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯅꯦ ꯁꯤ ꯅꯪꯗꯤ ꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ ꯑꯔꯦ ꯕꯣꯁ ꯄꯩꯁꯥꯅ ꯀꯔꯤ ꯉꯝꯗꯕ ꯂꯩꯒꯦ ꯄꯩꯁꯥ ꯈꯔ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯕꯣꯁꯇꯤ ꯄꯩꯁꯥ ꯁꯨꯡꯆꯠ ꯆꯠꯇꯦ ꯙꯞꯇ ꯑꯗꯨꯝ ꯇꯧ ꯂꯩ ꯃꯁꯤꯗꯣ ꯁꯤꯕꯥꯅꯤꯗꯨ ꯔꯤꯆꯥꯔꯖ ꯄꯣꯏꯟ ꯑꯃꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄꯝꯃꯦ ꯑꯃꯗꯤ ꯃꯍꯥꯛ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯔꯤꯆꯥꯔꯖ ꯍꯥꯞꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯛꯈꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯍꯧꯖꯤꯛ ꯄꯩꯁꯥ ꯍꯥꯞꯈꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯂꯧꯖꯒꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯈꯠꯂꯛꯈꯤ ꯑꯗꯨꯕꯨ ꯄꯨꯔꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯁꯠꯂꯒ ꯑꯩꯅ ꯔꯤꯆꯥꯔꯖ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯁꯠ ꯄꯤꯁꯜꯂꯦ ꯑꯗꯨꯒꯗꯤ ꯄꯩꯁꯥꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯄꯤꯔꯛꯏꯅꯦꯃꯤ ꯅꯪꯕꯣ ꯕꯣꯁ ꯑꯩꯅꯕꯨ ꯇꯧꯕ ꯊꯕꯛꯇ ꯀꯔꯤ ꯆꯣꯞꯅꯦꯒꯦ ꯉꯁꯤꯗꯒꯤꯗꯤ ꯅꯝꯕꯔꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯣꯜ ꯇꯧꯔꯣ ꯅꯍꯥꯟꯒꯤ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯂꯩꯁꯨ ꯋꯥꯗ꯭ꯔꯣ ꯗꯥꯏꯔꯦꯛ ꯅꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯔꯥꯍꯨꯜ ꯌꯥꯝꯅ ꯐꯔꯦ ꯅꯪꯒꯤ ꯅꯝꯕꯔꯁꯤꯅ ꯆꯨꯝꯂꯝꯂꯕꯗꯤ ꯐꯩ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯅꯝꯕꯔꯁꯤ ꯂꯥꯜꯂꯝ ꯇꯥꯔꯒꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣ ꯑꯁꯨꯝꯅ ꯅꯝꯕꯔ ꯑꯗꯨ ꯁꯨꯀꯦꯁꯅ ꯂꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯒꯤ ꯌꯨꯝꯗ ꯅꯦꯍꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯆꯥꯛ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯦꯍꯥꯒꯤ ꯐꯣꯟ ꯈꯤꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯎꯔꯒ ꯅꯦꯍꯥꯅ ꯈꯪꯈꯤꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯃꯄꯥꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯈꯤ ꯑꯃꯗꯤ ꯅꯦꯍꯥꯅ ꯄꯥꯏꯈꯠꯂꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯝꯕꯔꯁꯤ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ ꯍꯜꯂꯣ ꯅꯪ ꯀꯅꯥꯅꯣ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ ꯕꯥꯕꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯃꯤꯠ ꯈꯥꯅ ꯑꯃꯨꯛ ꯌꯦꯡꯈꯤ ꯑꯃꯗꯤ ꯅꯦꯍꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤ ꯍꯜꯂꯣ ꯑꯣ
ai chak chari neha nangi namana pagi mamang de na phone to budo no da kai be obra ai ke yara hana to gani masi kokta nati nangi ima amasung baba da so aina call to singani nangna ibu nungsi haibi yadra hello hello ai chak chari chak chabaluraga ai kona phone tawjaragi kanana phone doroi dubo baba sibani ni karige thing bus mari phone doroi di exam gi notebook kari kari ki ingon wa khara hai gai ai chak cha to ga phone tor ke na hai gra masigi matung do so amona call tor ki adubu phone adu nehana kakthak ki neha gi mong mato do da mahaki apok mapa na yamna chingna ki amadi karigi no no phone pai diri dibo baba chak cha balura go horen tor ge to gun adu chak chari hai khodana adu gi nate ba ai hogalage chak su yamna ai chaning dre asum na hariga maha mafam madu digi hogot kiram maha ki mong mato do da pok mapa na chingna ki amadi neha maha ki ka da changki amuk hana neha da call tor kiram neha aine nongoda nungsi haibase phane yamdi koiram adubu nangna yabidre phare masigi matungda di aine tobu call da nangna kaktalaba aine haibase nangna yadraba hawjiti nangi baba gi number da aine phone tawba aduga nangi ima da saine phone tawba sigi makhade aine kari kari tor kadagi haibado nang namit peniyo asumna suitcase na phone tawduna ne habo yamna ki halam masigi matungda numidang wairam ama sibani amadi neha lambi da laki matamadu da suitcase na mamang da lepkiram mahake nungti gi hongnabi neha da apanba piram masigi matungda neha yamna sauki amadi sibani su yamna sauki matamadu da mahana mahaki furi khawdagi mobile ama loktorki amadi neha bo khudang paiduna singsinki mahaki masada mahangna konsinduna thamki selfie da mobile aduna photo oma kapkiram photo aduda suitcase ka neha ga yamna naksinna leki masigi matungda neha da hairam hawjidi kamdoi aina nongonda haidro nahan maka ina nongonda haidraba sigi photo se hawjidi nangi baba gi number da aina whatsapp ta thajingani aduga nanga iga leinariba mari se nangi baba dagi horga matang aina loina takani maramdi nangdi agini nangdi kanamtagi oibera masigi matungda neha amadi sibani mafam adudagi yamna sauna satki mahakna mayum hek yobaga neha gi mapa yamna saudun leram sira sikarino sigi photo sikarino ba ha aine nongoda nahi na sing tamna na bagi damak nangi aningba thungna na bagi damak hona ba sibu nanga sumna nupa singa naksinna raga photo kaplaga aigi phone asida tharak na bagi damak taro baba madu namdu nu kapkhibani kari chintibi nangoda na han makai larik tama thari badubu sigumba thabasi tongna na bagi damak taro moi baba madi karim da khangjadabani hey mama nang punumakse nang chu khangani karigi damak tano kon sinna duna photo kaplaga aingonda tharakpagi maram si karigino baba nahandagi wafam adu baba da tamge haiduna tobani adubu baba no wafam si taraga aigi larik tamba ei tamba se to harakani haibadagi ai kibadagi tamkhidabani neha ai adugumba mapadu natine aina na khoibu ngangli basidi na khoibu phanana bagi damak na khoibu cheksilli bani ne fattaba thogdok ma thokpa matamda nangna ingonda tamgadabani ne nangi namana ingonda tamgadabani adubu noi namam chamanaraga ha nakoi namam chamanaraga aingonda loina lolaga haujingna thogdok sing si thoklakanda karigi damakta aibu tahalagli karigi damakta aibu tahalagli banoba sigumba photo se yengnana bagi damakta ro baba suke sari banu pase yamna kui matam sangna sumaina aingonda yetuna lakbani ai ofam asi baba na tarabadi ai soidana makki college salanu hairaknani kibadagi punamak thokibani baba ai yamna lanka wafam asi da mapa yamna sorami loinena mapa na sumama de yamna nganglam tasena makki thogdog ase thokpa horokpa matamda nehana mahaki apokpa mapada amadi nehagi mamana mahaki mapuribeda tamlamlabadi kari oigadagi adubu mahi tamba to o hairakani haina ki zarubadagi neha amadi nehagi mamana su khongthang asi lokhaluba masigi makha tarapada yare neha haujiti yare
ꯄꯨꯝꯅꯃꯛ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯂꯥꯟꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯅꯣꯏ ꯑꯅꯤꯗꯅꯦ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯌꯨꯝ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯅꯅꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯔꯨꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯃꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯆꯞ ꯆꯥꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯍꯧꯗꯕꯗꯒꯤ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯐꯣꯇꯣꯁꯦ ꯑꯩꯅ ꯌꯦꯡꯕ ꯐꯪꯂꯤꯕꯅꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯒꯅꯤ ꯑꯩꯅꯅꯦ ꯅꯨꯄꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯅꯍꯩꯅꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯂꯣꯏꯒꯦꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯃꯛ ꯋꯥ ꯇꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯒꯅꯤ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯦꯍꯥ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯍꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯦꯍꯥꯗ ꯄꯤꯔꯝꯃꯤ ꯃꯄꯥꯅ ꯄꯤꯔꯝꯕ ꯐꯣꯇꯣ ꯑꯗꯨ ꯅꯦꯍꯥꯅ ꯌꯦꯡꯈꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯁꯨꯝꯅ ꯁꯨꯀꯦꯁꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯦꯍꯥ ꯑꯃꯗꯤ ꯃꯄꯥꯅꯨꯄꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ ꯑꯃꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯌꯥꯎꯔꯨꯅꯅꯕꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯥꯅꯨꯄꯥ ꯌꯨꯝꯊꯪꯅꯕ ꯑꯃꯗ ꯁꯥꯟꯅꯕ ꯆꯠꯈꯤ ꯌꯨꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯅꯦꯍꯥ ꯈꯛ ꯂꯩꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯦꯍꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥ ꯀꯧꯗꯨꯅ ꯊꯣꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯗ ꯈꯪꯍꯧꯗꯅ ꯁꯨꯀꯦꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯈꯨꯠꯇ ꯂꯩ ꯄꯔꯦꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯩꯅꯥ ꯑꯃꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯀꯣꯛꯇ ꯀꯨꯞꯄ ꯐꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯩ ꯄꯔꯦꯡ ꯑꯗꯨꯅ ꯅꯦꯍꯥꯒꯤ ꯃꯉꯛꯇ ꯍꯨꯛꯈꯤ ꯑꯃꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯅꯍꯥꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯑꯩꯅ ꯂꯩ ꯄꯔꯦꯡ ꯍꯨꯏ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯨ ꯎꯔꯕ꯭ꯔꯥ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥꯅ ꯀꯣꯛꯇ ꯀꯨꯞꯄꯗꯣ ꯁꯤꯁꯨ ꯅꯉꯣꯟꯗ ꯀꯨꯞꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯡꯉꯤꯕꯗꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ ꯄꯤꯔꯛꯑꯣ ꯐꯣꯇꯣ ꯑꯣ ꯁꯤꯒꯤ ꯐꯣꯇꯣꯁꯨ ꯑꯣꯏꯔꯦ ꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯁꯦ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯅꯨꯄꯥꯁꯤ ꯌꯦꯡꯂꯒ ꯅꯨꯄꯥꯁꯤꯗ ꯂꯨꯍꯣꯡꯕ ꯅꯪ ꯌꯥꯔꯒꯦ ꯁꯤꯅꯤꯅꯦ ꯑꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯂꯦꯝꯅꯁꯨ ꯇꯣꯛꯑꯦ ꯑꯁꯨꯝꯅ ꯁꯨꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯦꯍꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯦꯍꯥꯕꯨ ꯀꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯅꯦꯍꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯍꯣꯠꯅꯔꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯃꯛꯇꯗ ꯉꯁꯤ ꯑꯩꯅ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯅꯦꯍꯥ ꯅꯦꯍꯥ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯦꯍꯥ ꯊꯣꯡ ꯍꯥꯡꯂꯝꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯅꯦꯍꯥꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯦꯍꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯎ ꯄꯤꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯣꯝꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯍꯟꯗꯣ ꯃꯌꯥꯝ ꯁꯥꯏꯠ ꯑꯝꯇ ꯇꯧꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤ ꯄꯥꯎꯁꯦ ꯑꯆꯨꯝꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯌꯨꯝ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯇꯠꯇꯅ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯕ ꯁꯨꯀꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯕ ꯊꯣꯡꯁꯨ ꯍꯥꯡꯇꯣꯛ ꯌꯥꯗ꯭ꯔꯤ ꯁꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯁꯤ ꯊꯣꯡꯅꯥꯎꯁꯤꯗ ꯍꯥꯡꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯈꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯁꯨꯀꯦꯁꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯅꯦꯍꯥꯕꯨ ꯃꯀꯣꯛꯇ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥ ꯑꯃꯅ ꯁꯦꯠꯄ ꯐꯤ ꯑꯗꯨ ꯀꯨꯞꯂꯒ ꯃꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯑꯃ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯤꯞꯁꯇꯤꯛ ꯑꯃꯅ ꯅꯦꯍꯥꯒꯤ ꯃꯆꯤꯟ ꯃꯃꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯍꯥꯛꯅ ꯌꯦꯛꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯑꯄꯟꯕ ꯄꯤꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩ ꯑꯃꯁꯨꯡ ꯅꯦꯍꯥꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯀꯅꯥꯝꯇꯅ ꯌꯦꯠꯄ ꯌꯥꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤ ꯎꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯩꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤ ꯎꯔꯦꯗꯅ
masina nehagi punchibo luisingani ai thangdo makhada tham karisu kanaro yum se khoi police na loi question karaban karim ta kanaro na thwai do mangani nangna kari gumba thangdo season aba taraga su nang adum sigani wari sanasi thangdo makhada tham inspector ai na khoi go wari sanaro neha se ai gin ma kanam to go biya roi ma ki sumna tagi ai khak tagin hoine wari sanase ba thangdo to tham inspector phare adurabati मखोई ममा मपादा एफिडेविट सोईतोल मदुदी मखोई मचानुपी से अगी नुपी ओइबदा मखोई याई हाइदुना कोर्ट की चे अमद सही तौदुन फेल अदुरबदी अई मफमस्तगी नेहाबु थादोकी अदु यारोइने मीगी मुंगद चंगगा मीगी मचानुपीदु नंगना फारगा कोर्ट की चेदा नंगी नुपी ओइयोसिबु कनाना यादोइनो अदु यारोइ अदु बेतारबदी इंस्पेक्टर मसी अईगी निंगबा पामसे कनामतन थिंगबेरो मसीमदी खंगु इंस्पेक्टर अईने पारिबसे थांग असुमना पुलिस सुमा थायमना साके युम अदु मतौ करमना मनुंग चंगदगी हाइदुना पुलिस की मियोय सिंगना यामना कोई थी किरा मसीगी मतुंग पुलिस इंस्पेक्टर मना ममा पादाकी हौजी कोर्ट की चे मदा तोरगा नचानुपीसे मागा लोहोंग याई हाइदुना तोक्सिनरगा नो खोय सोयम दतो इंस्पेक्टर मदु याबरने अंगोब नुपासिदा अखोइगी चानुपीबु मतौ करमना पीगदोरिबनो आई खोइना हारि समतो ताबियो मदु चनबि यारोय अखोइना हाइबनि नचानुपीसे कल्लबा मतुंगदा चेदु सेगाइ खरदि लोरब नत्रो अखोइना हारि समुतो असुमना चे अमदा मचानुपी अदु सुकेस्ता पीगनी हाइदुना ममा मपाना सोइतोर अमदि पुलिसना चे अदु थोंनाउदगी मियोय अदुदा लंगसिनकिरम अमदि सुकेसना चे अदु खुलगा पारम ओ कोर्ट की चे ओ करी हरिबा ओ चे असिदा सही तौरी मदुदी नेहा हरिबा अखोइगी चानुपीसी सुकेस का लुहोंगमदा अखोइ यार ओ इंस्पेक्टर याम फरे सी ओरबदी अदु इंस्पेक्टर आई नेहाबुदी थादोकपा ngमोय ए नंग साइ करी हाय चे दु पीरेदि नंग थादोकनी हायदाय अदु इंस्पेक्टर नेहा दे एगिनी नेहा कनामतगी ओइबेरो असुमना पुलिस इंस्पेक्टर अदुगु वारी सानरिङेदा पुलिस अमना युमथक्की अहोबा अमदगी लिसनदुना का अदुदा तुमिने चंकी अमदि खंगहोदुना सोंगसिलुतुना सुकेसपु लैमाइदा नमथुदुना थमलगा मकोकता नोंगैने नमलबी नंग यामना फौखिदाइने नंग साइदगी याम फौखिदाइने लेंगोबा नंगना खुतो कदाय नंग यामना फौखिदाइने नकोकदुदा नोंगैसिना लेपतुना कापसिलबसु पेलरोय अदुबु आइना मदुमक्ति याते हौखदना नंग हुजिक्ति हौखदना मसिगी मतुंगदा मचानुपी अदुना चेनसिनदुना थोंग हांगदोकलगा ममा मपा मनुंगदा चंगलके थौदोकदु लेकाइगी मियाम सुपनु उरब मसिगी मतुंगदा पुलिस अनि अहुमना सुकेस लेमाइदगी चिंखतकी अमदि पुलिस इंस्पेक्टर अदुन हाइकी ओइ हवलदार गाड़ी धापचल नानथोकेनी मखों मखुदु फजन पुनछल अदुगा माना तौरिबा थबकतो चै चारगा फगदबन चैदो मरम नाइना फजन पिजिगदबनी अदुगा माना तौरिबा थबक असिगिदमक चार्जशीट निंगथिना थांखलगा मरालगी मतुंगिना जेलदा थंगदबनी इंस्पेक्टर नखोइना इबु फाबंगम नुंगसीबा अमगिदमक नुंगसीबा अमना कदाइ फावो तौबंगमे हाबदो मदुने आइना उलिबसे इंस्पेक्टर आइना कनागी सुम पोट मरन हुरान किति आइना आइगी नुंगसीबा फंगनन मगिदम होनजखिबा गातने अदुगा इंस्पेक्टर नखोइना इंगोंदसु दंदी पिबंगमो ऐ हवलदार तानिंगदे याम थुन पुगो गाड़ी धापचल मचिन से फिबुल अमन नमगा ममाय मेमितो खुमजल असुमना सुकेस मफम अदुदगी पुगी नुंगाई फंग खंगद्रबा तंगदु लेक्ताद्रबा नेहागी पुंसीदा हिंगबगी मयोल अमखक चोंगलकी असुमना मरा लेबा सुकेस जेलदा थाजिनकी नुमित खरनी हौखिरम नोंमा नेहागी बर्थडे थोरम ममा पांगथोकलम बर्थडे अदुदा ममानबा महाका तिनबा ममानबी मियोय कयामरुम पुंदुना केक कक्तुना चारगा इमुंग अदुदा हराउना मोमोन मिनो नोक्तुना लेर खंगहोदना युम अदुगी थोंगदा बेल अमखक खिंगलकी मतम मदुदा नेहाना चेंसिनदुना थोंग अदुबु हांगदोकनबु होनकी थोंग अदु हांगदोकी मतम मदुदा थोंजिनदा लेपलिबा मी अदुना अचौबा गिफ्ट अमा पाइदुना ममाय खुमजिनदुना लेपलम मतम मदुदा नेहाना नंगति कनानो
Karigino kudol pot adu mai do khumjanduna leidubo nang kanano kudol pot adu makhada tapna sum thangdarakpa matamdadi suitcase oiramki Neha ayo mohale aina haidro nang degini aduga aigi oiba phangdrabadi kanamta kisu oibe achawrong kaba minungsi khangdaba nangdi male masni hingbagi sumathok tati aduna ngasidi nanggi nungairaba numisida nanggi damak aina kudol pot ama puduna lakle se kudol pot ase ngasidi law asumna khanghaudana suitcase na changsilaktuna Nehagi mabukta masing khangdana thangna thilami matam maduda makhutta thang pariba suitcase ki manakta kanagum amatana sangsinba ngamkidi adubu suitcase mafam adudagi nanthokduna chatnana bhonakidi leimaida Neha taakhiram amadi mahakki mama mapa chinsinduna asokpa machanupi adubu konsinki matam aduda aroibagi pungja yauraduna Neha mama amadi mapada mamit munna yengjarami amadi aroiba oina mama mapada yengjaramlaga malem asi thadokduna chatkirami thokdok asi hek thokkibaga miyam laktagi police cha pau pikibana khonglei thuna mafam maduda police ki team laki amadi suitcase phakiram maralgi matung ina Neha hatpagi damak suitcase police na phaduna sarset thangkalaba matungda akan bacherak pinena nabagi damak semsari adubu ngasigi thokdok asidagi kari tamsin bibi nungsiba amabu nungsiba amana nungsiba phangnana nabagi damak nungsiba nirakpa matamda nungsiba phangdraba matungda nungsibi adubu hatkani haibo ware asibu karamba nungsibagi chapter de yawbagi honarurabasu thangjilurabasu khongthang adu kana matana sogat piraklo angawbani hairakani mimanadabani hairakani kanana su singthabiru nungsinabagi damak thokkiba thokdok wathok wari kaya marum malemda ngasi sumunaidana leidi kanagumba ama kanagumbi amada nungsijaba haibasidi karisu kaiba leiti adubu thamoi amaga masak khangnadaduna nungsinaba adu mayon chanaraktaba matamna kanada karigi damak tengtharugadagi mapok amagini laibakini khandokpasu yai adubu Nehagi punsi mapana engineering loiduna matik charabi nupi ama oiba pamkhiba adu mifatta adugi thoksil lama punsi loiki afabadi loksinbiu fattabadi nakanda thambiu matau tamge haina khanbirun aroibada phangadaba cherak adugi damak ningsingbiu asigumba thokdok asi miyam pumna humna ninda tongnananabagi damaktani yokhat nananabagi damak nati tamjabani wari sing asidi adongi mitmangdo unananabagi damak adongi pungning wakhal la changnananabagi damak atopa pandam amata leijadi mathangda case ama puduna laksage sanalepak iramdam kangleipangna yai phare tabiriba singbu James Sagur jamna mukahna khurumjari Anana Tatsuri crime report tabiri Puramapo YouTube to among the Facebook to library singna inspector te no butaga kitamakta lakpiu 90.0 WAHONG radio tabiri singi makal matelagi sai sing matang munaw na nakudal tamjiraki mayam punamuk taminasi punamapu khurumset